HOUJIK-HOUJIK PANGTHOKLIBA United Nations Human Rights Council gi Yankhainipan SHUBA session da United Nations High Commissioner for Human Rights VOLKER TURK Manipur gi Houjik Oiriba Phivam Asi Yengshinnaba India Leingak ta Hairakpa adu Taramna HAINA YUMNAM HUIDROM MAKHA LEIKAI MEIRA PAIBI Secretary DAYARANI SAPAM na PHONGDORAKLI Manipur Press Club ke Thangzing Hall da pangthokiba paugi mifam amada wafam asi phongdokladuna mahakna makha tana hai YUMNAM HUIDROM MAKHA LEIKAI da leiba Yodha Haikruzamna Manipur gi Houjik Oiriba Phivam Asi Yengshinnaba United Nations Human Rights Council gi Yankhainipan SHUBA session da khangan khibani Yodha Haikruzamna UN gi chawkraba mifam ahumda Manipur gi matangda wakatluba haibase aikhoi iramdam asigi oina yamna chawthok chaningai haina mahakna makha tana phongdokhi aigi ikwabu aikhoina aikhoigi side gi sungam jaba mateng pangjana bu hona jabani ahan bu khongchitadi akhoi laikai khuding bagi lupa tara kun khaijara kanda ma bu thana bu hona jaki adubu ani suba ahum suba khongchitadi magi masagi pocket gi man ku aga chachabani imaleba ku nungsibana maram poira kanda imaleba kidamakta ai kholau dadi lauramage moina pang khang bakalagadi karigmo posak ama phangi haibado madum tangi tongna ba haidana mana lauru ba kholau dugi matungi ngasi asobo respond amni asobo phongthang amani haidana khanjai India government asigumba respond ama lakpa haibase high commissioner amana UN dagi aduna mahako koina akhoi gi side dagi han thagasari akoina United Nations na akoi Manipur gi issue si United Nations haibdi mayam pum Manipur kakinate India kakinate adagi Russia kakinate sidi as a whole pull up kini aduna akoi big very state asi karamna listen ga dagi haibda ngasi phawda 2023 dai horong ngasi 2024 phawba session si represent tawjaraga akoi gi voice akoi gi Manipur hai se kada jalai Manipur se karamna hori akoi se kanano akoi gi voice in the government of India tabi disi kai gino haibna chikba wafam singsi thame haga asi akoina mayamna laujaki bo kholau tabi haga United Nations na akoi kholau se tabi re ha tabi ra kogi damakta thagobai phongdok chanambi damakta mayamna koi ngasi press meet si sinjabani